Naga People's Organization Naga Sing Kuki gi area Power Chatana Bakangan Cray. Naga People's Organization gi Maike degi Naga Miam na Senapati degi Imphal Fauba Gangphal gi Lambida Matam Karagi Satpa Lep na Bakangan Cray. Me tara mga da NPO na thokpa serol amagi matungina Kuki sing la sangsilamba khongjang loisin khrabasu Senapati degi Imphal Faubagi Gangphal gi Lambida Satpa asi khodong thiningai oi. Maramasina NPO na makata ba serol ama thok triba phawba naga miyamna lambi asida satpigano haide hojiksu naga singe maikai degi kai horuba yaudana Kuki singna phajinduna thamkiba naga misam loina thadorokpa tawdre madugi mahutta makhoigi makuta leiriba naga misam sing hatoklagani haina phawba ki helakpa laikre ningsingbe ai haukiba me tara homdoida Kuki kholai paiba singna mara laijadraba naga kun phaduna pokibane madugi manungda nupi makhai thadoroklaga Fajinduna thamkiba naga nupa taruk amade mafam khangdana hojuk phawba thamlibane thadoktana lairiba mioi taruk si khrabara natraga hinglibara haba chapchana khangba ngamdre phebamasta naga miyamna midna singna leiba tangai phade maramasina tanja sida kangphal gi lambida Kuki gi khul phawduna satpa habase khodong thiningai oi isai sage oina section thorang lokhachaba oina Kuki khul phawduna satpa habase tawdaba phai haide Kuki tara mari naga tara mari thadorakle Kuki tara mari naga taruk thadorakre haire Gangpokpi district ke Courtland amade Courtjim ge marakta sakhangdaba khulai paiba singna ambush tawbada mi ahum siraga manga sokhiba matungda Gangpokpi amasung Senapati da tongan phajinduna thamnakiba tongan ba phurup singi mioi singi marakta ngarang numida angan ba phawbada nakada nimake mi kongani kan thadokna rakhraba matungda mi kondi thadoraktana laide haire Thadoraktriba kungi manungda taramarina Kuki ni tarukna nakale haire Manipur lenga ke official oiba pau gi matungina ngasi phawbada punna mi kungani pan thadorakre phajinduna thamliba taimio singshu thado hanaba kana moongda thabak sing lokhale tongan ba pau gi lekhun singna phongdoropagi matungina haukeba numet kharani gi mamangda koncha khun manakta leiba leilon wifi amasung sapar mainada gi pharga pokhiba naga khunja kungi manungda ngarang taramari thadorakre Nupi tarama thoi chahi ani ge anga ama amasung nupa ani ngara ayu angan bada makhan khunda security force singda sinarakpada yawriba nupa ani do Nagaland gi Dimapur da gine saparmaina da gi phakibani amadi nupi tarama thoi amasung chahi ani ge anga nupa macha aduna nupa taruk kaloinana lairon bai phai de gi phakibani haide nupa taru adu konsa khunda gine ngarang numidang phawbada thadorokpagi paw laitre haide Thadorokiba nupi sing aduna phongdoropagi matungina makhoiba masak khangdaba sing Kuki singna pharaga mamayami punsilaga awangwa singthakta pukhalaga thami phu chaibana singba amata tawrakte sokpa phawba solakte amati makhoi kharadi makhut tungbunaraga pui ngarang thadorokpada yawdaba nupa taruk karam tawkhrabagi haiba khangde amadi makhoina tongana puki haibadi khangi haina su thadoroklaba nupi sing aduna phongdorakle mioi tarani thoidu sagol senamit ki ahing nungai matung ngara ayuki pung Amarom tabada molnong Kuki khunda thamlamlaba matung mafam aduda Manipur police amasung central force ki kangbuna sang senduna laururaga ngara ayok pung mangarom tabada makhan khunda purakhibani haide makhan khunda yorakhaba mi tarani thoine su haujuk phawba mafam khangdana phajinduna leiriba mioi taru adu tekta kaidana thadokpiraknaba apil tawkibaga loinana mi taruki chapchaba khangdabana makhoibu phajinba matamda thengnakiba awaba sing chapchana phongdorakhide Kuki military hainu singnaba singna phajinduna thamloraba mi tarani thoi thadorpa duga mari leinana Port Hill Naga Coordinating Committee FNCC ge convener NG Akhuna Pawmi singda hai Kojim amasung Courtland gi marakta thasi ki tarawmde da thokiba mi ahum siraga manga sokiba thawdoki matungda konsa khungi misam miyam phajin punsindun thamliba se maram chade athu matamda thadorkadabane mara laitaba karisu khangzadaba misam miyam phajilaga thamliba se karigino haina sumahang hangladuna hauju mafam khangdana phajinduna thamliba naga phurukki mioi taru adu athuba matamda mioi bagi minukse yengduna thadopira u haike Panbaya badi phajin kiba mioi sing tek takaiduna thadoroknaba Joint Tribe Council amadi FNCC na su pung tarani thogi matam thakibane UNC na su ngarang midang pung taru phawgi matam thaduna lairibane lemhorbi me taru adu thadoraktaba tarbadi afwa phataki teksak puba ngamloi haina FNCC ge convener na phongdorokpaga loinana misam miyam phajinduna thamlaba phawba lenga asina thausaduna tumina laisile haina pendaba wafam sing thamlakibane loinana makhan khundu sinarakleba naga singi mioi sing
asida naga nupa taruk yaurokte haujuk phau mafam khangdriba naga nupa taruk naga miyam da sinagadabani haina khongjang su sangsankre hare mafam khangdriba naga nupa taruk adudi PR Kenpi Bau Dr. Manu Tiomai Phanrong Wibau Phanri Lungbau Dilip Tiomai amadi Kali Wangbau ne khongjang da saruk yakhibi kangla tongbidagi jinchuwang hai kuki singna phajin khibadagi haujuk phau mafam khangdana leiriba naga phuruk mi taruk henglamgani thajadre phajin khiba sing security force na phangna ba thibagi mahutna miyambu themduna thamba mandamo ongda phangna ba honari haina phongdoktuna leiba simak yamna leibak thiba amane harbu wafam thamladuna karigumba sikre harabadi sikiba masapiro aduga hengli harabadi ahingba music sinabiyo haina so phongdoke Nakalamoromdana State Home Department na Senapati gi CSO Singawari sanakre hare misam phajin khibagi matang dangarang Manipur government ke Home Department ke official singa UNC United Naga Council amasung Senapati District ki CSO singa mifam pangthokre Senapati District ki Deputy Commissioner Office ki Conference Hall da pangthokiba mifam adu da State Government ke Home Department ki maikidagi Commissioner Home and Ashok Kumar amasung Manipur Police ki ADG P. Asutosh Kumar Sinha IPS na sarugya ke pungama hena chata ki pamifam aduda civil society organization ki maikaidagi phajin khriba naga nupa taruke chapchaba mari makhong khangangadabani hana kanamong da taksin ke Home Department ki maikaidagi phajin khraba naga nupa taruk adugi chapchaba mari makhong ngasi phawgi manungda khanghalagani habagi achatpa thajaba pi ki hari kuki singna phajin khiba naga khunja sing amata chithadana irai numit ki numidang Pung taruk phawbagi manungda tek takaidana thadoraklamba UNC na matam thakrabasu haujuk phawbagi oina naga nupa taruk thadoktana leiri hari marasida thengna phangba paw amagi matungna UNC na khunja sing thadoknabagi pi khiba matam adu ngasi nungthil pung ani phawba sangdokre hari total shutdown sangdokre hari Kuki Puruk ki phajanduna thamliba miyosing ki manungdagi taramari thadorakrabasu atopa taramari di thadorakte hairaduna Kuki NP Manipur na kaukiba pung nipunipan ki total shutdown ki khongjang adu ngasi ahinglungaidagi hauraduna pung nipunipan ki oina sangdoklagani haire bom pokhaibaga party ga mari lenade haina phongdorakre Edilbung police station na lokhatpa bom pokhaibagi case amada Chennai haina me tarane thoida lilong sajingdagi phare hariba Hidang mayum manja Banerjet ase bom pokhai bagi thaudo aduga mari lena de bom pokhai han khibagi thaudo asiga su pambai da lusingba Unilab ka hiram amata da mari lena de haina lubasigi secretary Department of Publicity and Education charai rong bathok somna thadro pochero lamana khanghalakle Laibak ko thok padagi lai maching tunga daure hari Ketrigau esigi manungsan na nongmai sing forest range ki lai maching da logi wamba da laibak leptana ko thok padagi sing asi tunga daure hana Langang tami yang sangbi na papuning sing silakle ngarang lai masing singkhong da Ketrigau nupi lamjing lup yaw na manak nakpa laikai ge maida pai bising na sing asi tumhan bi kanu haina khongjang sang sen kre khongjang adu da Ketrigau nupi lamjing lup ki secretary P Anita na hai malem gi akoi bi ki phibam kai dana thamna bi tamok miyam na khongjang kya sang silingai da lai masing da gi logi wang da leba ko thorak pusi laibak thibane sing asi mat khidana balengak na sena bi yu hairaduna mamang sahi sing isa ohumlak mayok na bada phawba laibak lokthok khidaba sing asidagi haujuk matau karamna laibak ko thok lebano hangke masigi ayaba lengak na pibra hangladuna Karigumba piram labadi karamba rule gi makhada pibano haina su hangke zawkhat thorang gi tamak sing lebak kot labasu lengak na matau karamna ayaba pibano hangladuna miyamna yo khalak lebasing asidagi lebak ko thokpigano haike sing asilerame habigi wari khaktamak oi hauragani hairaduna Imphal ki DC dasu ayu serol pisenduna hijackre haire kongjang da sarugya khiba Janu begam na hai lengang ta umang sing kannaba amasung akoibagi phibam ngak na bohanaringaida laimasing dagi logi wangmada lebak ko thokpa yaning de haike Wakha Women Development Association ki secretary L Baleshori nasu singa segi hana dark number 39 oirambadagi 40 da on khre haina su phongdokladuna singa si manghanaba kana ko makhrana honarabar haibagi singnaba leire haike yen kayamarum doratu khai sire lomi sing kokta khud hamna re haire Manipur ki tampak lam ki mafam kya da masak khang da balai na laichat amana pak tak nana yum da yok pa yen sing sirak padagi ye loiriba lomi kya kok ta khud hamna re yen khakta natana nganu sing su sibe yauna re yen nganu pak tak nana sirak pasida veterinary and animal husbandry department na akan nami yang sanghaning bagi wafam lomi sing na phongdorakle haukiba numit kharani ki mamang da ki Manipur ki tampak lam ki mafam kya da masak khang da balai na laichat amana yen sing adu sibene hade
Manipur ki tongan tongan ba mafam kaya da laiba yen loiba lomi singdagi phangba pawda hojik siriba yen sing ase ayambana mapung marai pharaba yen singdani haidi siriba yen sing ase ayambana marum kokpi broiler amasung layer broiler singni haina paladuna local yen singda lena asin sibagi chang khara hantarabasu hojik local yen kaya su siba haure haidi laisat amagumna naraga siriba yen mapi sing adu manamatin taba mamayamet ngang sinduna mako adu khara chaw thorakpaga loinana uiraga sibani haina lomi singla thamlakle hauju phawi oina kari lena laichatna yen singa du sihanbano haiba chapjana khangdrabasu yen kaya paktaknana sijilakpa sina yen loiduna imung manunggi senthumda mateng kharadang oinaramba lairaba imung kaya dadi asoba polum ama piri haina nungai taba wafam phongdorakle loinana veterinary department ki mobile veterinary unit department ki disease specialist singla satuna hojik naduna sire hariba yen singa sigi sample singlauduna kari lena no haiba thidokpiyo haiba wafamso maikei kyadagi phongdoknarakle Thaubalda Bishal Mega Mart hangdorokpaki mayokta kaichel phambising amadi dukan phamlibasingna khongjang changsinkhre Thaubal kaithel ka yamna naknana Thaubal police station gi mayokna bada Bishal Mega Mart hangdorokpaki mayokta Thaubal kaichel phambi amadi kaichel ga koibda dukan phamlibasingna khongjang changsilaktuna DC Thaubal ga unakhre haukiba April thadagi Thaubal dagi panglap laptana Bishal Mega Mart hangdorokpasina maram oiraga kaichel phamjaduna amadi dukan macha macha phamjaduna imung pujari basingda asoba saitheng ama pire Maramaduna Taubalda hojik hangliba mart si kaichel gi area sidagi khara lapna hongdokadabani haina khongjang changsileba singna DC office damna wakatpa lakhe tungda mioi khara khangatuna Taubalde DC Yumnam Robitaga unaduna wari sanake maduda yanaba porakpa ngamdabadagi miyamna Taubal Municipal Council gi office da amuk thomjilakhe Miyamna council asigi makong maru oiribasing unanaba honabada leiramdabadagi council sigi office amadi gate so lonsin kibaga loinana kaichel phambisinga yanaba poraktriba phawba council sigi so hangba yaro hari khongjang abda saruk yakibi irom subasini kaubi kaichel phambi amana phongdorakpada kaithel ga yam nakna hangliba mega mart asina kaichel phamjaduna imung pujariba singdi pot amata sitre nomagi sel hunba ngamdre banki loan hongatpa ngamdre hiram sigi matang dadi DC da satuna haijarure Thaubal Municipal Council ge office da su satuna haijarure adubu DC na su warasin porfa ngamdre Thaubal da mark si hangdokpada Thaubal Municipal Council na ayaba pikthok lamba maramna ngasidagi kaichal phambi miyamna council ge office solor sele yanaba poroktriba phawba so hangba yaroi haikibaga lenana kaichal phamliba amadi dukan hangliba singna pot setrabanina council da thiriba tax sing thira ro haike Sexual harassment ki victim sing losin bagi mahut thangna phana mayok na si haina commission na phongdorakre sexual harassment ki victim oida binupi sing na losin dana laibagi mahut thangna phana chongtok tu na mayok na si haina Manipur State Commission for Women ki chairperson TS Jinik Phamon sang na phongdorakle Imphal East ki hangang da laiba video officer prevention and redressal act 2015 haiba thim da ngarang pangthokiba nomagi oiba sensitization program on sexual harassment of women at workplace ki Thauramda commission ki chairperson TS Jinik Phamon sang na mathaki wafam asi phongdokladuna mahana hai sexual harassment ki victim oiraba nupi singna tumina laibagi mahut tholaktuna masagi right ki oina thengnagadabane masida commission asina angama mateng pangane sensitization program asi nupi amadi nupa yamna saruk yaba darkar oi masida yawba phangdaba singsu yawraba singna amata oina hiramasigi matangda khangminaba change Karigumba nupi ama sexual harassment natraga nupi dugi imung manungna o labadi commission da natraga police ki 181 da phone tawduna complaint tawbiyo losenduna thambigano haina su TS Jinik Phamon sangna makhata na phongdoke ngarang ki thoramadu da Manipur State Commission for Women ki member Sophia member secretary W Phajatombi DIPR ki additional director amade internal complaint committee ki chairperson Longjam Madhuchandra Sarugya ki haide Angang da natabale chachalluba ama court na mara leire laokhre kumja 2020 ge April 13 da chahi nauribi Nupimcha amabu phaduna puraga natabale chachalluba ne haiba miyoi ama fast track special court number 2 Manipur gi judge W Tonan ke court na Pokso Act ki section 4 amasung IPC ki section 366A gi makhada mara leire hana laokhre mahana phangadaba chera adu laokhna ba sentence hearing May 19 da lepkhre sahi nauribi Nupimcha amabu phaduna puru matung da nupi oibigi kai khumna ba mahan ki haibagi dama court na mara leire hana laokhra miyoi adugi mameng pangamam sana jawba sahi 13 apoko laikhidraba pi ibom chakawe
Imphal Eastki Nongdam Awang Lekaidagini Haire. Case asi Nupimcha adugi apokpana Lamphel Police Station da tharakiba wakadamada kumja 2020 gi April 16 gi nungthil pung nipan makhai tabada convict asina mahaki machanupi bu langol ge ambulance ki Intervillage Road tagi phaduna pukhraba matungda Nupimcha adu mafam khangtuna leirakhe wakala adugi matungna case adugi matangda thigatpada chahi adugi April 13 da convict adu phagat ke amasung wahang pong zathabada mahaki mathakta siriba marar adu yajakhe Nupimcha adu phara matungda tunganba ka amada pharaga thamkhe haina phongdokhe mahaki mathakta thijinba loraba matungda case asigi ayona sanajabugi mathakta trial chathanabagi damak kumja 2020 gi June 10 da Pokso Act Section 4 amasung IPC gi Section 365 366 toloina paraga madugi makhada cherakpi na charge sheet pikhalake Corner Special PP amasung Defense Council ge wafam taraba tungda mioi aduna chathakiba crime adu Pokso Act Section 4 gi makhada cherakpi bayai haibagi khudam changdam phangke maramasina sanajabu court asina Pokso Act Section 4 amasung IPC gi Section 366 mi phajalaga thambagi makhada mara laire han lauthoke convict asina phangata basera adu lauthokna bagidamak sentence hearing me 18 da chathanaba matam laokhre court na Pokso Act Section 33 clause 8 ki makhada victim aduna nang hori basena adu yenglaga lupa lakh ahong ki compensation pi na basu khangalakhe hare Congo da Ebola sandorakpadagi mioi homphumanga sire hare Democratic Republic of Congo gi Ituri province da nauna Ebola sandorakpada haujak phawda mioi homphumanga sire positive case aniga nifutaruk thengnare haina Africa Centers for Disease Control and Prevention na phongdorakre Public Health Agencies na Congo Uganda South Sudan amasung global partners singa athu matamda mi phampang thoktuna laisat asi hena paksana sandoraktana ba cross-border surveillance ki thabak thoram sing paikhanaba thorang lokhat khrei nauna Ebola sandorakliba Ituri province ki Mongwalu amasung Rompara simi kongna taba urban area oibana maram oiraga laisad asi hena paksana sandorakadra haibaga akiba lei yumthangna balebak singa khusamna thabak paikhatba mathau tai haina health agency asina phongdokhe Pakistan ki awang nongsup thangba sarukta kapnabada militant mapan security person mari sikre hari militant sing oigani singnaba mioi mapan amasung security officer mari Pakistan ki irangkanba Khyber Pakhtunkhwa region da noi kapnaba ki thaudo amada sikre haina district officer singna phongdokre thaudo do sagol senamit ki numidang athengbada Bazor district ta thokibani officer singna phongdokibagi matungina militant kangbu amana Mina amasung Inayat Kale area da attack sing tawkhe adu security force singna ningthina khut hanke militant sing oigani singnaba attacker sing thaudok thokom da siki atai mayam amasokhe maphamadu kona mi changthok changsen tawba thengke amasung lemhoriba militant singe khongolli nabati bohmagi thabak chathakre Tehrik e Taliban TTP na attack adu makhoina chathakibani haina phongdokhe Pakistan ki awang suk thangba sarukta Khyber Pakhtunkhwa Haukiba sahi kya militant violence Afghanistan dagi fighter singam khailanduna satoka sen tawba amasung military operation sing hanjen sathabadagi tangdu leita daba phibam da leirakle region asi singjau sing oina tawba amasung ngam khai iho hobana security force sing da hena khudong sa daba thohale hare